ꯏꯆꯥꯅꯨꯄꯥ ꯍꯧꯒꯠꯂꯦ ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯝꯇ ꯍꯥꯏꯔꯛꯑꯣꯗꯅ ꯍꯥꯏꯔꯣꯏ ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯌꯨꯛꯇ ꯁꯤꯁꯦ ꯅꯨꯡꯗꯥꯡ ꯇꯤꯡꯉꯝꯃꯦ ꯅꯨꯡꯗꯥꯡ ꯇꯤꯡꯉꯒ ꯈꯤꯇꯪ ꯁꯥꯍꯟꯖꯔꯦ ꯈꯤꯇꯪ ꯁꯥꯍꯜꯂꯒ ꯑꯩ ꯆꯨꯝꯃꯒ ꯊꯛꯀꯗꯣꯏꯅꯦ ꯃꯦꯊꯤ ꯃꯔꯨ ꯍꯥꯏꯇꯥꯔꯦꯀꯣ ꯆꯝꯄ꯭ꯔꯥ ꯑꯃ ꯍꯥꯞꯄꯒ ꯁꯨꯝꯖꯜꯂꯒ ꯊꯛꯄ ꯌꯥꯏ ꯅꯠꯇ꯭ꯔꯁꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯛꯄ ꯑꯩꯗꯤ ꯆꯝꯄ꯭ꯔꯥ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯊꯛꯀꯅꯤ ꯃꯆꯨꯁꯦ ꯑꯣꯜꯂꯛꯄꯅꯦ ꯑꯩꯈꯣꯏꯒꯤ ꯁꯨꯒꯔ ꯋꯥꯡꯕ ꯑꯗꯩꯗꯤ ꯋꯦꯠ ꯍꯟꯊꯍꯟꯅꯤꯡꯕ ꯀꯥꯟꯅꯕꯁꯦ ꯃꯌꯥꯝ ꯂꯩꯔꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩ ꯍꯥꯟꯅꯁꯨ ꯊꯛꯑꯝꯃꯦ ꯑꯗꯣ ꯑꯩꯁꯦ ꯍꯥꯟꯅꯁꯨ ꯁꯨꯃꯥꯏꯅ ꯊꯛꯑꯝꯕꯅꯦꯕ ꯑꯃꯨꯛ ꯊꯛꯎꯗ꯭ꯔꯦꯕ ꯆꯥꯕꯁꯦ ꯏꯁꯥꯅ ꯀꯩꯅꯣ ꯇꯧꯗꯕꯩ ꯍꯟꯗꯛꯇꯤ ꯈꯔ ꯅꯣꯏꯈꯠꯂꯛꯑꯦ ꯑꯗꯨꯅ ꯑꯃꯨꯛ ꯍꯧꯔꯒꯦꯅ ꯊꯛꯄꯒꯦ ꯏꯆꯦꯗ ꯁꯧꯒ꯭ꯔꯤ ꯍꯋꯥꯏ ꯍꯦꯛꯑꯝꯃꯦ ꯉꯁꯤ ꯀꯥꯡꯍꯧ ꯉꯧꯔꯒꯦ ꯁꯧꯒ꯭ꯔꯤ ꯑꯃ ꯊꯣꯡꯉꯒ ꯑꯁꯤꯒꯤ ꯃꯊꯦꯜ ꯑꯣꯏꯁꯜꯂꯛꯀꯦ ꯍꯜꯂꯣ ꯃꯌꯥꯝ ꯑꯩꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯋꯤꯁ ꯄꯤꯖꯔꯤ ꯉꯁꯤ ꯑꯩ ꯆꯥꯛ ꯂꯣꯏꯁꯤꯟꯖꯔꯦ ꯆꯥꯛ ꯉꯁꯤ ꯈꯔ ꯉꯜꯂꯦ ꯂꯣꯏꯁꯟꯕ ꯑꯗꯣ ꯑꯩ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯇꯣꯞꯄ ꯈꯔ ꯂꯣꯏꯁꯟꯒꯦꯅ ꯇꯧꯔꯤ ꯆꯥꯛꯁꯦ ꯑꯩꯈꯣꯏꯗꯤ ꯄꯨꯡ 12:13 12 ꯇꯥꯗ꯭ꯔꯤꯉꯩ ꯆꯥꯛ ꯆꯥꯗꯦꯕꯀꯣ ꯑꯗꯨꯗ ꯑꯩꯅ ꯆꯥꯛꯁꯦ ꯊꯦꯡꯅ ꯍꯦꯛ ꯊꯣꯡꯕꯅꯦ ꯑꯗꯣ ꯉꯁꯤꯗꯤ ꯑꯩ ꯆꯥꯛꯁꯦ ꯊꯦꯡꯅ ꯊꯣꯡꯗ꯭ꯔꯦ ꯈꯔ ꯉꯟꯅ ꯊꯣꯡꯉꯦ ꯃꯄꯥꯟꯗ ꯆꯦꯡ ꯀꯩꯗꯧꯕ ꯂꯩ ꯊꯕꯛ ꯃꯆꯥ ꯈꯔ ꯂꯣꯏꯁꯤꯜꯂꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯌꯨ ꯑꯩꯅ ꯀꯩ ꯇꯧꯋꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝꯅ ꯎꯠꯆꯔꯛꯀꯦ ꯏꯆꯥꯅꯨꯄꯥꯁꯨ ꯁꯥꯟꯅꯔꯤ ꯃꯥ ꯁꯥꯟꯅꯔꯤꯉꯩꯗ ꯑꯩ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯜꯍꯧꯒꯦꯅ ꯉꯁꯤꯗꯤ ꯇꯧꯔꯦ ꯃꯄꯥꯟꯒꯤ ꯅꯨꯡꯁꯥꯁꯤꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯁꯥꯕꯗ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨꯕꯨ ꯎꯔꯨꯝꯗ ꯁꯨꯕ ꯌꯥꯕ ꯀꯩꯀꯩꯅꯣ ꯇꯧꯕ ꯇꯥꯕ ꯗꯣ ꯊꯕꯛ ꯍꯧꯗ꯭ꯔꯤꯉꯩꯗ ꯏꯆꯥꯅꯨꯄꯥ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯍꯥꯟꯅ ꯌꯦꯡꯊꯣꯛꯎꯒꯦ ꯏꯆꯥꯅꯨꯄꯥ ꯂꯥꯛꯄ꯭ꯔꯣ ꯇꯤꯚꯤ ꯌꯦꯡꯍꯧꯋꯦ ꯍꯥꯏꯕꯅꯤ ꯄꯥꯏꯈꯣꯝ ꯀꯩꯅꯣ ꯍꯥꯏꯗ ꯑꯉꯥꯡ ꯃꯥꯡꯈ꯭ꯔꯦ ꯑꯉꯥꯡ ꯍꯦꯜꯂꯛꯄ꯭ꯔꯣ ꯂꯩꯇꯦ ꯂꯩꯀꯥꯏ ꯀꯣꯏꯕ ꯑꯉꯥꯡ ꯊꯤꯕ ꯂꯥꯛꯑꯦ ꯌꯥꯏ ꯂꯥꯛꯑꯣ ꯆꯁꯂꯥ ꯅꯪ ꯁꯦꯟꯗꯟ ꯇꯣꯡꯉꯛꯄ꯭ꯔꯥ ꯁꯦꯟꯗꯟ ꯇꯣꯡꯉꯛꯄ꯭ꯔꯥ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯄꯝꯃꯒꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯄꯝꯃꯒꯦ ꯂꯥꯛꯑꯣ ꯑꯩꯈꯣꯏꯗ ꯌꯦꯡꯉꯨꯔꯁꯤ ꯂꯥꯛꯑꯣ ꯇꯤꯚꯤ ꯌꯦꯡꯕ ꯍꯩꯕ꯭ꯔꯥ ꯅꯪ ꯇꯤꯚꯤ ꯆꯤꯟꯒꯁꯦ ꯏꯇꯩ ꯇꯩꯔꯒ ꯂꯩꯔꯝꯃꯦꯕ ꯁꯦ ꯌꯦꯡꯉꯨꯅꯦ ꯇꯩꯔꯒ ꯂꯩꯔꯝꯃꯦ ꯃꯁꯛ ꯑꯝꯇ ꯎꯠꯂ ꯇꯧꯔꯛꯎꯅꯦꯍꯦ ꯃꯥꯏ ꯗꯤꯌꯔ ꯀꯅꯥꯅ ꯑꯩ ꯆꯠꯂꯦꯀꯣ ꯂꯩꯔꯝꯃꯣ ꯃꯃꯥ ꯆꯦꯡ ꯈꯩꯔꯨꯒꯦ ꯃꯃꯥꯡꯒꯣꯟ ꯁꯨꯃꯥꯡ ꯁꯪꯒꯣꯏꯗ ꯂꯩꯒꯦꯕ ꯁꯪꯒꯣꯏꯗꯀꯣ ꯊꯕꯛ ꯁꯨꯒꯦꯀꯣ ꯏꯆꯥꯅꯨꯄꯥ ꯂꯩꯍꯧꯔꯦ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯑꯩꯅ ꯑꯁꯤ ꯁꯪꯒꯣꯏꯗ ꯆꯦꯡ ꯈꯔ ꯈꯩꯗꯣꯛꯑꯛꯀꯦ ꯏꯆꯥꯅꯨꯄꯥꯁꯨ ꯆꯦꯡ ꯈꯩꯕ ꯌꯥꯎꯕ ꯂꯥꯛꯑꯦ ꯌꯥꯎꯗꯣꯔꯦ ꯏꯆꯥꯅꯨꯄꯥꯁꯨ ꯃꯃꯥ ꯆꯦꯡ ꯈꯥꯏꯗꯣꯔꯛꯀꯦꯀꯣ ꯑꯗꯨ ꯄꯥꯏꯕ ꯌꯥꯗꯦ ꯃꯌꯥꯝꯗꯤ ꯁꯣꯝ ꯅꯥꯀꯟꯗꯒꯤ ꯂꯦꯞꯄ ꯇꯧꯋꯣ ꯁꯣꯝꯗꯒꯤ ꯁꯤꯗꯤ ꯐꯧꯃꯥꯟ ꯌꯥꯝ ꯌꯥꯎꯗꯦꯍꯦ ꯆꯦꯡ ꯉꯥꯏꯈꯣ ꯃꯃꯥ ꯈꯩꯔꯛꯈꯤꯒꯦ
ꯆꯦꯡꯗ ꯉꯥꯎꯕꯅꯤ ꯑꯗꯨꯃꯥꯏꯅ ꯆꯥꯔꯗꯤ ꯌꯥꯔꯣꯏ ꯇꯤꯟ ꯍꯧꯔꯅꯤ ꯐꯨꯔꯤꯠ ꯑꯁꯤꯒ ꯐꯨꯔꯤꯠꯁꯦ ꯑꯩꯅ ꯉꯔꯥꯡ ꯇꯨꯝꯃꯝꯗꯥꯏꯗ ꯂꯤꯠꯈꯤꯕ ꯐꯨꯔꯤꯠꯅꯤ ꯅꯣꯡꯉꯥꯜꯂꯒ ꯁꯥꯟꯅꯕ ꯀꯩꯗꯧꯕ ꯇꯧꯕꯗ ꯑꯗꯨꯝ ꯂꯤꯠꯍꯜꯂꯦ ꯂꯥꯟꯖꯦꯜꯂꯛꯄ ꯑꯉꯥꯡꯅꯦ ꯍꯥꯏꯕꯗ ꯆꯞ ꯆꯥꯔꯦ ꯏꯆꯦ ꯍꯣꯏꯒꯤ ꯃꯤꯟ ꯃꯆꯥ ꯑꯃ ꯇꯧꯋꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯁꯤꯗ ꯇꯛꯑꯒ ꯑꯗꯨꯝ ꯆꯦꯡꯁꯦ ꯁꯤ ꯊꯝꯕꯅꯤ ꯈꯩꯔꯒ ꯏꯃꯨꯡꯗ ꯑꯣꯏꯅ ꯄꯨꯁꯜꯂꯒꯦꯅ ꯃꯤꯟꯁꯨ ꯇꯧꯋꯦ ꯃꯣꯏ ꯊꯕꯛ ꯌꯥꯝ ꯀꯜꯂꯦ ꯑꯩ ꯈꯛꯇ ꯉꯥꯏ ꯊꯕꯛ ꯁꯨꯗ꯭ꯔꯤꯁꯤ ꯁꯤꯗ ꯂꯩꯔꯦ ꯌꯦꯡꯉꯨ ꯃꯥ ꯇꯧꯔꯤꯁꯤ ꯑꯁ ꯅ ꯇꯥꯃꯣ ꯂꯥꯛꯑꯦ ꯐꯨꯕ ꯀꯧ ꯇꯥꯃꯣ ꯀꯧ ꯇꯥꯃꯣ ꯁꯤ ꯐꯨꯔꯨ ꯂꯥꯎꯁꯦ ꯅꯪ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯆꯥꯒꯗ꯭ꯔꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯅꯤ ꯅꯪ ꯉꯥ ꯆꯥꯗꯣꯏꯕ ꯀꯨꯟꯗꯨꯟ ꯆꯥꯗꯣꯏꯕ ꯃꯣ ꯊꯣꯡꯁꯤꯔꯥ ꯆꯧ ꯅꯪ ꯆꯧ ꯄꯥꯝꯕ꯭ꯔꯥ ꯄꯥꯝꯃꯦ ꯆꯧ ꯇꯧꯔꯗꯤ ꯀꯌꯥꯝ ꯆꯥꯗꯣꯏꯕ ꯍꯥꯏꯔꯛꯑꯣ ꯃꯌꯥꯝ ꯆꯥꯗꯣꯏꯕ ꯑꯁ ꯏꯆꯥ ꯆꯧ ꯈꯨꯆꯥꯁꯤꯗꯤ ꯆꯧ ꯇꯧꯋꯣꯌꯦ ꯆꯧ ꯇꯧ ꯍꯥꯏꯁꯦ ꯇꯧꯒꯅꯨ ꯍꯥꯏꯕ ꯅꯪꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕꯁꯦ ꯀꯔꯝ ꯀꯥꯟꯗ ꯂꯣꯏꯗꯣꯏꯅꯣ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏ ꯆꯠꯂꯣ ꯃꯃꯥ ꯃꯅꯥꯛ ꯉꯥꯛꯇꯪ ꯂꯩꯁꯤ ꯆꯠꯂꯣ ꯆꯠꯂꯣ ꯃꯃꯥ ꯃꯅꯥꯛ ꯍꯣꯏ ꯉꯥꯎꯁꯟꯅꯩꯌꯦ ꯍꯥꯏ ꯃꯌꯥꯝ ꯇꯧꯁꯟꯈꯣ ꯁꯦ ꯂꯣꯏꯁꯜꯂꯁꯤ ꯂꯣꯏꯁꯜꯂꯁꯤ ꯏꯆꯥꯅꯨꯄꯥ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯤꯉꯩꯗ ꯑꯩꯁꯨ ꯊꯕꯛ ꯂꯣꯏꯁꯜꯍꯧꯔꯒꯦꯅ ꯄꯔꯞ ꯆꯦꯡꯁꯦ ꯈꯩꯕ ꯂꯣꯏꯁꯜꯂꯒꯦ ꯁꯤ ꯇꯞꯁꯤꯃ ꯈꯩꯕ ꯂꯣꯏꯔꯕꯅꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯤ ꯑꯃꯨꯛꯁꯨ ꯆꯪꯉꯒ ꯆꯦꯡꯁꯦ ꯀꯥꯈꯠꯀꯦ ꯇꯧꯗꯣꯏꯅꯦꯕ ꯑꯗꯨ ꯁꯥꯟꯅꯔꯤ ꯑꯩꯁꯨ ꯂꯣꯏꯁꯜꯂꯦ ꯐꯧ ꯌꯥꯎꯗꯕꯒꯤ ꯊꯨꯅ ꯂꯣꯏꯕ ꯉꯝꯃꯦ ꯉꯁꯤꯗꯤ ꯐꯧ ꯌꯥꯎꯔꯗꯤ ꯀꯨꯏꯅ ꯆꯪꯉꯦꯕꯀꯣ ꯈꯩꯕꯁꯨ ꯍꯩꯇꯕ ꯈꯞꯄ ꯈꯛꯇꯅꯦꯕ ꯑꯗꯨꯅꯅꯦ ꯃꯥꯏꯁꯦ ꯀꯦꯃꯦꯔꯥ ꯆꯟꯗ꯭ꯔꯦ ꯄꯥꯛꯃꯟꯗꯅ ꯀꯦꯃꯦꯔꯥ ꯆꯟꯅꯕ ꯃꯥꯏꯁꯦ ꯈꯔ ꯄꯤꯛꯍꯟꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯁꯤ ꯇꯦꯕꯜꯁꯦ ꯑꯩꯅ ꯁꯪꯗꯣꯛꯑꯝꯕꯅꯦꯕꯀꯣ ꯍꯧꯖꯤꯛ ꯁꯤ ꯆꯦꯡꯐꯨ ꯊꯅꯝꯃꯦ ꯍꯧꯖꯤꯛ ꯀꯔꯤ ꯀꯔꯥ ꯀꯣꯜꯂꯤ ꯁꯤꯖꯤꯟꯅꯗꯕ ꯀꯩꯀꯥ ꯕꯣꯇꯜ ꯅꯨꯡꯇꯜ ꯊꯥꯒꯠꯂ ꯁꯤꯖꯤꯟꯅꯔ ꯊꯅꯝꯕꯅꯦ ꯑꯗꯣ ꯁꯤ ꯃꯈꯣꯡꯁꯦ ꯀꯣꯂꯤꯡ ꯀꯥꯈꯠꯂꯛꯑꯦꯕ ꯀꯩꯅꯣ ꯇꯧꯕꯒꯤ ꯂꯩꯕꯥꯛꯇ ꯁꯨꯝ ꯁꯝꯅꯔ ꯂꯩꯕꯗꯣ ꯑꯗꯨꯗꯨꯒꯤ ꯑꯗꯨꯗꯤ ꯑꯩꯅ ꯁꯤꯁꯦ ꯇꯞꯅ ꯂꯧꯊꯣꯛꯑꯣ ꯌꯥꯔꯦ ꯑꯗꯨꯒ ꯁꯤꯁꯦ ꯑꯩꯅ ꯃꯈꯣꯡꯗ ꯁꯤ ꯄ꯭ꯂꯥꯁꯇꯤꯛꯀꯤꯅꯦꯕꯀꯣ ꯁꯤ ꯍꯥꯞꯄꯗꯤ ꯀꯣꯂꯤꯡꯗꯣ ꯈꯔ ꯍꯥꯏꯒꯠꯄ ꯐꯅꯤ ꯁꯤ ꯍꯥꯞꯆꯟꯒꯦ ꯇꯧꯕꯅꯤ ꯆꯦꯡꯐꯨ ꯀꯩꯀꯥꯁꯨ ꯆꯥꯛꯈꯨꯝꯁꯦ ꯄꯤꯛꯄꯅꯤꯅ ꯑꯗꯨꯝ ꯇꯨꯁꯤ ꯑꯩ ꯀꯩꯅꯣ ꯇꯧꯗ꯭ꯔꯤ ꯂꯣꯏ ꯊꯥꯡꯗꯔ ꯊꯝꯃꯦ ꯆꯦꯡꯁꯦ ꯍꯥꯞꯆꯟꯗ꯭ꯔꯤꯉꯩꯗ ꯆꯤꯜꯂꯤ ꯄꯣꯠꯁꯦ ꯑꯌꯥꯡꯕ ꯆꯦꯡꯁꯦ ꯍꯥꯞꯆꯟꯗ꯭ꯔꯤꯉꯩꯗ ꯇꯦꯕꯜꯁꯦ ꯁꯪꯗꯣꯛꯍꯧꯔꯒꯦꯅ ꯃꯈꯣꯡ ꯄꯥꯜꯍꯧꯔꯒꯦꯅ ꯇꯧꯕꯅꯤ ꯄꯥꯜꯍꯧꯔꯒꯦ ꯁꯤꯁꯦ ꯀꯣꯂꯤꯡ ꯂꯣꯏ ꯍꯥꯏꯒꯠꯂꯛꯑꯦꯕ ꯏꯆꯥꯅꯨꯄꯥ ꯁꯥꯟꯅꯄꯣꯠꯅꯤ ꯇꯞꯇ ꯍꯥꯞꯄꯝꯕꯅꯤ ꯃꯥ ꯀꯣꯂꯤꯡ ꯂꯣꯏ ꯍꯥꯏꯒꯠꯂꯛꯄꯁꯦ ꯑꯩꯅ ꯍꯥꯞꯄꯤꯁꯦ ꯅꯝꯐꯨꯗ ꯇꯧꯔ ꯍꯥꯞꯀꯗꯧꯕꯅꯤ ꯁꯦꯒꯥꯏꯗꯅ ꯀꯣꯂꯤꯡ ꯀꯥꯕꯁꯦ ꯂꯩꯕꯥꯛꯀ ꯁꯨꯝ ꯊꯦꯡꯅꯔ ꯂꯩꯕꯗꯣ ꯍꯥꯞꯄꯦ ꯑꯩꯅ ꯆꯦꯜꯂꯤꯉꯩ ꯇꯥꯟꯖꯥꯁꯦ ꯃꯥꯏ ꯁꯥꯟꯅꯄꯣꯠ ꯃꯌꯥꯝꯁꯨ ꯂꯣꯏ ꯄꯨꯊꯣꯛ ꯆꯠꯈꯥꯏꯕꯗꯁꯨ ꯁꯤꯅꯤ ꯑꯉꯥꯡ ꯆꯦꯟꯕꯒꯤ ꯍꯥꯞꯄꯦ
ꯅꯝꯐꯨꯗ ꯈꯔꯗꯤ ꯍꯥꯞꯄꯦ ꯃꯈꯣꯡ ꯍꯥꯞꯆꯤꯜꯂꯒ ꯍꯥꯟꯅꯩ ꯐꯤꯕꯝꯗ ꯑꯃꯨꯛ ꯂꯣꯏ ꯊꯝꯃꯦ ꯊꯥꯝꯅꯤꯀꯣ ꯃꯌꯥꯝ ꯆꯥꯛ ꯆꯥꯔꯅꯤ ꯑꯗꯨꯒ ꯏꯆꯥꯅꯨꯄꯥꯒꯤ ꯏꯔꯨꯖ ꯄꯥꯏꯊꯖꯕꯤꯔꯅꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯤ ꯃꯄꯥꯟꯗ ꯁꯤꯗ ꯑꯃꯨꯛ ꯆꯈꯥꯏꯔꯝꯃꯦ ꯏꯃꯨꯡꯗ ꯆꯈꯥꯏꯕ ꯌꯥꯕ ꯑꯃꯨꯛ ꯆꯈꯥꯏꯔꯝꯃꯦ ꯑꯗꯩꯗꯤ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏ ꯆꯪꯕꯗ ꯏꯃꯨꯡꯗ ꯑꯗꯨꯝ ꯂꯩꯔꯦ ꯃꯥꯁꯨ ꯑꯃꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯑꯃꯁꯨ ꯂꯩꯔꯝꯒꯅꯤ ꯀꯥꯡꯒꯤꯗ ꯇꯣꯟ ꯅꯪ ꯆꯥꯛ ꯆꯥꯔꯣꯏꯗ꯭ꯔꯥ ꯁꯤ ꯀꯩꯅꯣꯁꯤꯅ ꯏꯆꯥꯅꯨꯄꯥ ꯁꯥꯟꯅꯄꯣꯠ ꯌꯥꯎꯕꯅꯦ ꯕꯁ ꯇꯞꯁꯦ ꯇꯣꯟ ꯅꯕꯥꯅꯤꯅ ꯑꯩꯁꯦ ꯑꯗꯨꯝ ꯁꯪ ꯂꯩꯔꯕꯅꯤꯅꯦ ꯍꯥ ꯏꯟꯖꯥꯡꯗꯤ ꯏꯆꯦꯅ ꯄꯨꯔ ꯆꯠꯈ꯭ꯔꯦꯕꯀꯣ ꯑꯩꯁꯨ ꯆꯥꯛ ꯈꯛ ꯊꯤꯔꯒ ꯄꯨꯊꯣꯛꯑꯦ ꯆꯥꯛꯁꯦ ꯃꯥꯡꯒꯣꯟꯗ ꯄꯨꯂꯞ ꯆꯥꯏꯌꯦꯕꯀꯣ ꯏꯆꯦ ꯍꯣꯏ ꯆꯥꯛꯁꯪ ꯁꯦꯝꯕ ꯂꯣꯏꯗ꯭ꯔꯤꯕ ꯑꯗꯨꯒꯤ ꯃꯥꯡꯒꯣꯟꯗ ꯃꯇꯝ ꯈꯔꯒꯤ ꯊꯣꯡꯅꯔꯒ ꯇꯧꯕꯅꯦ ꯉꯍꯥꯟꯗꯒꯤ ꯌꯨꯝꯁꯦ ꯁꯦꯝꯖꯤꯜꯂꯛꯄꯅꯦ ꯈꯔ ꯁꯨꯝ ꯁꯦꯝꯖꯤꯜꯂꯛꯄꯗꯨꯅ ꯆꯥꯛꯁꯪ ꯁꯦꯝꯕ ꯂꯣꯏꯗꯕ ꯑꯗꯨ ꯏꯅꯦꯒ ꯑꯩꯈꯣꯏ ꯄꯨꯂꯞ ꯁꯨꯃꯥꯏꯅ ꯇꯧꯔ ꯆꯥꯏ ꯆꯥꯔꯅꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯏꯆꯥꯅꯨꯄꯥꯁꯨ ꯐꯝꯃꯒ ꯂꯩꯔꯦ ꯃꯕꯣꯛ ꯏꯆꯥꯅꯨꯄꯥ ꯇꯨꯝꯈ꯭ꯔꯦ ꯃꯩꯁꯨ ꯃꯨꯠꯊꯠꯂꯦ ꯑꯩꯅ ꯃꯩ ꯊꯥꯟꯗ꯭ꯔꯦ ꯁꯥꯒ ꯁꯥꯕꯒ ꯃꯥ ꯇꯨꯝꯃꯤꯉꯩꯗ ꯑꯩ ꯐꯤ ꯑꯃꯅꯤ ꯁꯨꯗꯧ ꯂꯩ ꯃꯥꯅ ꯁꯥꯟꯅꯕꯗ ꯆꯠꯂꯝꯕ ꯀꯩꯗꯧꯕꯗ ꯑꯗꯨ ꯁꯨꯗꯣꯛꯑꯅꯤ ꯑꯩꯈꯣꯏ ꯐꯤ ꯁꯨꯐꯝꯁꯦ ꯃꯥꯒꯤ ꯃꯅꯤꯡꯗ ꯑꯣꯏꯕꯅꯦ ꯑꯗꯣ ꯆꯥꯛꯁꯪ ꯁꯦꯝꯕꯒꯤ ꯃꯣꯏ ꯕꯦꯂꯥꯝꯄꯥꯇꯤ ꯀꯩꯀꯥ ꯊꯤꯠꯄꯒꯤ ꯃꯣꯏ ꯆꯥꯛꯁꯪ ꯇꯥꯏꯜꯁ ꯀꯩꯀꯥ ꯅꯞꯄꯤꯕ ꯑꯗꯨ ꯅꯞꯄꯒꯤ ꯊꯤꯠꯐꯝꯁꯤꯗꯣ ꯁꯨꯃꯥꯏꯅ ꯑꯣꯏꯕꯒꯤ ꯁꯤ ꯐꯤ ꯁꯨꯐꯝ ꯀꯩꯀꯥ ꯑꯣꯏꯔꯝꯕꯅꯦꯕ ꯑꯗꯨ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯃꯃꯥꯡꯗ ꯑꯣꯏꯅ ꯇꯧꯔꯦ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯏꯆꯦ ꯍꯣꯏꯒꯤ ꯆꯥꯛꯁꯪꯁꯦ ꯐꯖꯅ ꯔꯪ ꯍꯥꯔꯦ ꯇꯥꯏꯜꯁ ꯅꯞꯄ ꯍꯧꯔꯦ ꯇꯥꯏꯜꯁ ꯅꯞꯅꯕ ꯀꯟꯅ ꯇꯧꯔꯤ ꯐꯤ ꯁꯨꯗꯣꯛꯀꯦ ꯑꯗꯨꯒ ꯏꯆꯥꯅꯨꯄꯥ ꯀꯌꯥꯝ ꯀꯨꯏꯅ ꯇꯨꯝꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯃꯥ ꯇꯨꯝꯃꯤꯉꯩꯗ ꯀꯩ ꯀꯩꯅꯣ ꯇꯧꯕ ꯌꯥꯕ ꯈꯔ ꯑꯗꯨꯝ ꯇꯧꯍꯧꯔꯒꯦ ꯁꯤꯅꯤ ꯑꯩꯒꯤ ꯅꯣꯡꯃꯒꯤ ꯗ꯭ꯌꯨꯇꯤ ꯃꯌꯥꯝ ꯃꯦꯟ ꯄꯥꯜꯂꯤꯁꯦ ꯀꯌꯥꯝ ꯐꯖꯩ ꯖꯨꯝ ꯇꯧꯔ ꯌꯦꯡꯍꯜꯂꯛꯀꯦ ꯑꯗꯨꯝ ꯄꯥꯜꯂꯦ ꯈꯥꯃꯦꯟ ꯐꯖꯅ ꯈꯥꯃꯦꯟ ꯉꯥꯛꯇꯅꯤ ꯄꯨꯡ ꯀꯌꯥ ꯇꯥꯔꯕꯅꯣ ꯄꯨꯡ 2:30 ꯇꯥꯔꯦ ꯀꯩꯅꯣ ꯑꯩ ꯐꯤ ꯁꯨꯒꯦ ꯇꯧꯔꯝꯕꯅꯤ ꯏꯇꯩꯔꯣ ꯂꯦꯇꯤꯟ ꯆꯪ ꯆꯣꯞꯄꯤ ꯈꯣꯏ ꯀꯥꯒꯤ ꯇꯨꯝꯍꯧꯔꯤ ꯐꯤ ꯑꯃꯅꯤ ꯂꯩ ꯁꯨꯒꯦ ꯇꯧꯔꯝꯕꯅꯤ ꯃꯅꯤꯡꯗ ꯊꯣꯛꯂꯛꯄꯗꯨꯗ ꯂꯧꯁꯦ ꯌꯥꯝ ꯐꯔꯦ ꯑꯩꯈꯣꯏꯁꯦ ꯅꯥꯞꯄꯗ ꯆꯠꯂꯤꯕ ꯅꯥꯏꯟꯁꯤꯅ ꯅꯣꯡꯂꯛꯀꯤ ꯏꯁꯩ ꯁꯛꯄ ꯂꯣꯠꯈ꯭ꯔꯦ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯁꯤꯌꯥꯔꯁꯨ ꯇꯧꯁꯟꯕꯤꯔꯝꯃꯣ ꯀꯃꯦꯟ ꯑꯃꯃꯝꯁꯨ ꯄꯤꯁꯟꯕꯤꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯌꯥꯎꯔꯒꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯀꯩꯅꯣꯝ ꯌꯦꯡꯍꯟꯒꯦ ꯁꯤꯒꯤ ꯈꯣꯡꯗ꯭ꯔꯨꯝ ꯈꯨꯆꯥꯎꯁꯦ ꯑꯩꯁꯦ ꯖꯨꯝ ꯇꯧꯕ ꯅꯠꯇꯦꯀꯣ ꯁꯦ ꯌꯦꯡꯉꯨ ꯁꯥꯡꯉꯦ ꯌꯥꯝꯅ ꯏꯃꯥ ꯃꯆꯥ ꯄꯥꯜꯂꯦ ꯁꯤ ꯑꯣꯏꯗꯧ ꯃꯥꯟꯗꯦ ꯃꯆꯥꯁꯤꯡꯁꯦ ꯈꯨꯠꯆꯥꯎꯁꯦ